Meetei phurupna ST gi Listta channaba hotnabada yaningdaba phongdokliba leingakna open discussion na chingba Sinduna Wakhal Taminanaba khongthang loukhatpiyu haina Kangleipak Kanba Lup KKL gi Secretary General Ngamkheingakpa Luwang na phongdorakli Wafam masi KKL World Meetei Council WMC Meetei Yaifal Lup MYL Europe Meetei Diaspora USA Global Manipur Federation GMF amadi Salai Kanba Lup SKL na puthokpa The Meetei Tribe Quest for Scheduled Tribe Status Outcome and Recommendation of the Mass Miscall Campaign haina mingthonba lairik ama phongbaga loinana pangthokpa paugi mifam amada mahakna phongdokhibani paugi mifam aduda Ngamkheingakpa na hai Meetei phurupna ST gi Listta channabagi matangda mamang chahi gi November tang 18 dagi December tang 19 fauba KKL WMC MYL Meetei Diaspora GMF SKL Meetei Tribe Union amadi Scheduled Tribe Demand Committee Manipur Miscall Campaign ama chathakhi Meetei na ST gi Listta channabagi matang asida miyanggi wakhalon khangdokpaga mari leinana chathakhiba campaign asida mioi lakh tara romna miscall piraktuna campaign asibu mapung fana sawalakhe Meetei phurupki amata ngairaba ngaklok ase ST gi Listta chanban natana atai lambi leite haibase campaign asin amato ine yanaraba wafam oide wafam asida yumfam oiduna amadi atopa data kharasu hapsilaga lairik asi phongbani haidiba lairik asi ngasi Manipur gi Chief Minister rasu pishin gani hauji khudong chadana leiriba Meetei phurupki thak ase mapung fana fahangi hairabadi ST Listta chanba asina oigani maram aduda Meetei sing ethnography amasung socio economic report Manipur leingakna Register General of India National Commission Scheduled Tribe amadi Minister of Tribal Affairs ta athubada thabiyo Meetei na ST gi Listta channaba hotnabada yaningdaba phongdokliba leingakna open discussion gumba ama Sinduna apam pamdaba punamang tathok tasin tawduna Wakhal Taminanaba thorang paikhatpiyu haina Ngamkheingakpa na makha tana phongdokhe khoina pamiba mission asida yetli samna haibada yepa haiba tare madugi kanoje leiriba se kari leige haibasi fazana openly masi discussion tawbiraga makoina aikoigi Meetei ne ST oinaba hotnabada moina pamdriba makoida nungaitaba leiriba area se masi punna phaminaraga da madugi sengdok sengjin tawnabagi tanja adu lauraga masi karigumba yaba abadi akoigi ethnography report keke leiriba mayam sina masi yaragadi masi matam chana thabiraga let the government haiba tare ko India government gi leiriba ma ye commission leiri ministry leiri hariba singchina ma gi tawhum thokpa ma gi step to loukhatpada Manipur government asu athubada madugi thokang lobiu haiba sa masi ne khodang asi public media gi thong da peng asi thamjari